Matamgi Manipuri Wari channel asibu tambiriba khwai pomnamakpo taram nokjari ngasisu mahausago Chakrijao kungani pa suba tangkak amok puduna lakjari mayam ponna taminarasi Matangi numitni lalaybina thabak chatlamdai ki loisinlingai thaubudu call tawrei nupina kharate thari ingai masu chance lawri hainingba haiba pamni nakna sena jaba pamni Loraba Chakrijao Lorga haro kai lege konthongda laiye ilai na khumlakliba nupa magi wanda lalaimbido tagup na mangagdu khajek chakluktu daginon khalakdona konthonglom deng nakli ubanate yengba khak yengbani maikai dugi wani ingangak nengbani koidorba nangde nangno chatpado thendoiba punishment hairamdabagi thendrasani itom chatgado adumaina ahanmei punishment laithobani na lobosudum laani yani haibane khaju khaka changalakle nupido nupi mana sangalakpaduda nupa maso control pokdo ka kihalakli nangkai khange charin dusada jaw phonemo sasalau ko duga engai rabane thame makha taramde golga du fatka ke os madamani ne Chakrijao haisene sidabu Chakrijao haidedi kai haindonoi ba sat makut ka du hamdokduna charambagi lo khagjagumda loisinduna maninglomda bu thoklaga phengdokli charambagi maphamdo waye mukte thoklamlaga phiroldo loiseli pungkhai mukti changkre loiseli badu amagi makup mata yenglamlingaida thoklaga ni shikhangni bani kuini haiba masana hana khangkhrabani adubu mangan ta lakduna ngairi konthongduda sangli mikup kangde yumlomda yengduna thoklakpadu ngairi pungnoi loyerduna bek machaduda kai no hapchelingai tondon badu changnakdaga hairakli che pungga da halakdeno pungmari ta daw male kaitharage college atoini ihe kahoine upupida makhada lehobani barado aduga horen chanula adi aigi phamungda lehobalangdo khara pikhoko ngarang mado hobe angang narin hankibani government duda hoiche sinabaya sinaramlaba matong thoklak libido ubaduda gari thongodo yauselectringaidagi hangduktuna ngairaga leiri sasat amadu maso khongkap langna thangduna laklaga gari manungno setka khatuna phamtharagli maso som driver sitlomda laklaga phamtharakduna balto phajin hangnakni kemathal jaraba lapho thongba ahabdra ahabe haubra khangde haura amali nupido magi haunabi ahangwa wa khaktang tena pakhom piba magi leichatto oiroi khangbana ra khangde gari ru thauba khara hauragli tumin wangang da phamdana leibaduda thaubana chupada thukai ragli kaiwaidano nang thabuk chalise kai thobaino thendoise hangli badudi khumda onana khumlagliba nupi magi waduda thauba sa sawr khumlagli punishment hairida nang saina khama line chakrage thauba gari speedo khajuk tap tharaklaga nalaibada masa pulapda onsinduna bisum arai khai shuklaga hanglakle aina hangiba wase simta hana khumkho saurak irana pado gari matau kawe tawrukle ma ongduda kina tatuk ka tawna khomlakli noi manakta soklam mai thungdo khajik handoraklaga ingangak pamatawna mahut selakladona sadamuk hangjalakli I kaiwaida khara chalaga kakana chatliduda hawjiktada wakhal tare haiko mangakadu nomagdona nokfetawna harakli o pharida kaiba naknareba hoi nupa ngangdane moi mungdo khangi kaina thui ngasi khangi habani kaino ide matawi manda machinga khumlakli baduda thawbadi ingak pungakle saurap gari do speed khariyang khalakli thawri badu aduga tablap ngurung ngangdana muk hairakli thabuk chathanganura ha ngarang de chatangaida aduni chathanura haise nupa manaktaga yam leibado yaroi wagado labna nairaga sanadamni parasu patriso nang aina longdoribani madang chale khambalakliba nupa magi matawduda nupido nokningma phawrukla mali amagtang makalamna thik nokthoragli is loire aise nupagi manaktaga yam leiba nupidawna lei haiba nati leigan haiba cheksal haiba igise hoida haina muka sunoklakliba nupi magi matawduda
ꯅꯨꯄꯥꯗꯣ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ ꯀꯩꯅꯣ ꯀꯩꯝ ꯅꯠꯇꯦ ꯅꯣꯏꯗꯨꯗꯤ ꯁꯨꯝ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯃꯤꯠ ꯍꯦꯛ ꯀꯛꯊꯣꯔꯛꯄꯗꯒꯤ ꯁꯦꯟꯅꯔꯒ ꯂꯥꯛꯑꯒ ꯃꯤꯅ ꯑꯃꯨꯛ ꯑꯣꯏꯈꯤꯕꯒ ꯌꯥꯔꯣꯏ ꯑꯁ ꯋꯥꯊꯤꯁꯦ ꯑꯩꯒꯤꯁꯦ ꯋꯥꯊꯤ ꯃꯥꯟꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯥ ꯌꯥꯔꯤꯕ ꯆꯨꯝꯅ ꯊꯧ ꯑꯃꯨꯛ ꯊꯦꯠꯅꯤ ꯊꯦꯠꯂꯣꯏ ꯌꯥꯝ ꯍꯩꯕꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯌꯥꯔꯗꯧꯅꯤ ꯃꯁꯛꯁꯤꯒ ꯑꯩꯕꯨꯗꯤ ꯊꯤꯕꯅꯦ ꯅꯪ ꯐꯖꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯕ ꯍꯣꯏ ꯆꯀ꯭ꯔꯤꯗꯤ ꯀꯟꯕꯅꯤ ꯃꯁꯥꯏꯅꯤ ꯍꯣꯏ ꯋꯥꯅ ꯁꯥꯎꯕꯔꯣꯝꯗ ꯂꯥꯡꯇꯧꯔꯤ ꯁꯥꯗꯅ ꯊꯧꯕꯅ ꯐꯠ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯉꯥꯡꯗꯨꯕꯨ ꯃꯕꯨꯛꯀ ꯐꯕ꯭ꯔꯣ ꯐꯩ ꯉꯧꯔꯒ ꯕꯨꯕꯨꯞꯀ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯍꯪꯉꯒ ꯀꯩꯅꯣ ꯈꯨꯝꯃꯛꯏ ꯃꯌꯥꯝꯁꯤꯅ ꯁꯧꯔꯛꯀꯗꯧꯅ ꯈꯨꯝꯂꯛꯂꯤꯕ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯂꯂꯩꯕꯤꯁꯨ ꯃꯆꯤꯟ ꯃꯆꯥꯗꯣ ꯈꯔ ꯐꯩꯔꯞꯀ ꯇꯧꯔꯛꯂꯤ ꯍꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯍꯦꯛ ꯐꯨꯖꯤꯟꯕ ꯃꯔꯩ ꯌꯥꯝ ꯇꯧꯋꯦ ꯑꯣ ꯅꯪ ꯃꯥ ꯍꯥꯏꯔꯝꯕꯗꯒꯤ ꯐꯨꯕ ꯑꯃꯨꯛ ꯍꯧꯔꯕ ꯍꯣꯏ ꯊꯧꯕꯁꯨ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯪꯅꯣꯛ ꯊꯣꯔꯛꯂꯤ ꯊꯥꯏꯅ ꯑꯌꯨꯕꯗ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕꯗ ꯅꯪꯅ ꯑꯗꯨꯗꯤ ꯌꯨ ꯊꯛꯄꯩꯅꯤ ꯃꯆꯤꯡ ꯑꯗꯨ ꯄꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯊꯛꯂꯧꯔꯣ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯒꯦꯔꯣ ꯉꯝꯗ꯭ꯔꯦ ꯍꯧꯖꯔꯛꯁꯅꯨꯍꯦ ꯑꯃꯨꯛ ꯊꯛꯂꯛꯁꯅꯤ ꯊꯛꯎ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯈꯪꯗꯦꯍꯦ ꯊꯧꯕꯁꯨ ꯒꯥꯔꯤ ꯊꯧꯔꯤꯅꯤꯒ ꯀꯥꯎꯕ ꯃꯈꯩ ꯂꯂꯩꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯁꯨꯝ ꯅꯛꯁꯜꯂꯛꯂꯤ ꯑꯁꯦꯡꯕꯔꯣꯕ ꯆꯨꯝꯅ ꯊꯧꯕ ꯍꯣꯏ ꯌꯥꯝ ꯂꯦꯝꯅ ꯑꯃꯨꯛ ꯈꯪꯆꯠꯀ ꯆꯠꯊꯣꯛꯈꯤ ꯅꯨꯄꯥꯗꯣ ꯂꯂꯩꯕꯤꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ ꯍꯥꯏꯕ ꯏꯜꯂꯤꯕ ꯊꯧꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯒꯁꯨ ꯐꯥꯎꯔꯛꯂꯤ ꯑꯅꯤꯗꯣ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯧꯕꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯐꯝꯗꯣ ꯌꯧꯃꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯗꯨꯅ ꯈꯥꯝꯂꯒ ꯐꯠꯄ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯂꯩꯕꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯃꯤꯅꯤꯠ 9ꯃꯨꯛ ꯂꯩꯔꯒ ꯊꯧꯕꯗꯣ ꯊꯣꯔꯛꯂꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯤꯅꯣ ꯉꯔꯥꯡꯗꯣ ꯁꯣ ꯄꯤꯔꯝꯕ ꯀꯥꯎꯕ ꯑꯗꯨꯒꯤ ꯄꯤꯔꯝꯕꯅꯤ ꯀꯩꯒꯤ ꯁꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯄꯥꯏꯍꯟꯕꯅꯦꯕ ꯁꯤꯒꯤ ꯁꯣꯁꯦ ꯑꯗꯨꯒꯤ ꯄꯤꯔꯝꯕꯅꯤ ꯑꯣ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯍꯣꯏ ꯃꯥꯅ ꯁꯪꯉꯤꯅꯦ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡꯁꯦ ꯅꯠꯇ꯭ꯔꯗꯤꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯗꯅ ꯄꯨꯡꯊꯥ ꯊꯥꯖꯧꯅꯨꯀꯣ ꯌꯦꯁ ꯃꯦꯝ ꯏꯁ ꯃꯤꯅꯤꯠ 9ꯃꯨꯛꯀꯤ ꯆꯥꯡꯗꯪ ꯊꯧꯔꯒ ꯑꯗꯨꯝ ꯌꯧꯔꯦ ꯂꯂꯩꯕꯤꯒꯤ ꯊꯕꯛ ꯃꯐꯝꯗꯨꯃꯁꯨ ꯌꯧꯔꯣꯀꯣ ꯑꯧ ꯁꯠ ꯀꯨꯝꯊꯗꯨꯅ ꯒꯦꯠꯂꯣꯝꯗ ꯆꯪꯈꯤ ꯊꯧꯕꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯡꯒꯣ ꯐꯠ ꯀꯧꯔꯛꯂꯤ ꯈꯣꯡꯖꯦꯜ ꯍꯧꯅ ꯉꯥꯏꯈꯣ ꯈꯣꯟꯗꯥꯗꯨꯗ ꯂꯂꯩꯕꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯧꯕꯂꯣꯝꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯤ ꯉꯁꯥꯏꯈꯩꯕꯨ ꯎꯕꯣꯗꯦꯅꯦ ꯀꯩꯕꯣ ꯀꯩꯒꯤꯅꯣ ꯐꯤꯗꯨꯅ ꯑꯆꯧꯕ ꯑꯃꯒ ꯏꯜꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯆꯤꯡꯅꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯃꯤꯠꯀꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯂꯂꯩꯕꯤꯁꯨ ꯏꯛꯑꯥꯡꯒ ꯇꯧꯅ ꯈꯨꯝꯂꯛꯂꯤ ꯃꯤꯅ ꯁꯛꯁꯦ ꯎꯗꯅꯕ ꯍꯥꯏꯅ ꯈꯨꯝꯗꯣꯏꯕ ꯏꯁ ꯂꯣꯏꯔꯦ ꯃꯥꯛꯁ ꯎꯞꯄꯣ ꯑꯗꯨꯒꯤ ꯑꯣꯏꯔꯒꯅ ꯌꯥꯔꯦꯕ ꯆꯠꯂꯣ ꯆꯪꯉꯣꯀꯣ ꯍꯣꯏ ꯂꯩꯍꯧꯔꯦ ꯆꯠꯂꯦꯀꯣ ꯊꯧꯕꯁꯨ ꯆꯠꯈ꯭ꯔꯦ ꯂꯂꯩꯕꯤꯅ ꯆꯪꯉꯛꯄꯗ ꯎꯕꯗ ꯊꯣꯏꯕꯅ ꯒꯦꯠꯇꯣ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯔꯛꯂꯤ ꯀꯅꯥꯅꯣ ꯊꯤꯜꯂꯝꯃꯤꯗꯨꯕꯣ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯆꯤꯡꯅꯕ ꯃꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯂꯂꯩꯕꯤꯁꯨ ꯆꯤꯡꯅꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯁꯠꯀ ꯈꯨꯝꯂꯛꯂꯤ ꯏꯕꯨꯡꯅꯦ ꯃꯍꯥꯟꯗꯤꯗ ꯏꯆꯥꯅ ꯍꯥꯏꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯊꯧꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯛꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯍꯥꯟꯗꯤꯗ ꯃꯥꯅꯦ ꯃꯥ ꯊꯕꯛ ꯂꯥꯛꯄꯗ ꯑꯩ ꯊꯤꯜꯂꯝꯕꯅꯤ ꯆꯤꯡꯅꯔꯤꯕꯅꯤ ꯊꯣꯏꯕꯗꯣ ꯃꯧ ꯅꯍꯥꯅꯤ ꯃꯄꯥꯝꯗ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯀꯣꯏꯕꯗꯧꯅꯅꯤ ꯈꯜꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯆꯪꯉꯣ ꯍꯣꯏ ꯗꯥ ꯄ꯭ꯔꯦꯝꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯤꯔꯣꯜ ꯉꯥꯡꯕ ꯍꯩꯕ ꯃꯤꯈꯩ ꯀꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯌꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯗꯥ ꯊꯣꯏꯕꯗꯪ ꯂꯩꯍꯧꯔꯤꯔꯣ ꯍꯣꯏ ꯏꯇꯣꯝꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯏꯇꯣꯝꯇ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯃꯤꯔꯣꯜ ꯉꯥꯡꯗꯣꯏꯁꯦ ꯑꯩ ꯏꯇꯣꯝꯇꯅꯤ ꯑꯉꯥꯡ ꯍꯥꯏꯔ ꯉꯥꯡꯉꯔꯣꯏ ꯑꯩꯈꯣꯏ ꯁꯣꯅꯣ ꯗꯥꯕꯨꯡꯗꯨꯃꯁꯨ ꯉꯥꯡꯉꯔꯣꯏꯗꯅ ꯀꯅꯥꯅꯣ ꯗꯥꯕꯨꯡ ꯍꯥꯏꯁꯤꯅꯃꯣ ꯏꯍꯦ ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯣ ꯑꯩꯅ ꯗꯥꯕꯨꯡ ꯀꯧꯕꯅꯤ ꯑꯣ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯂꯛꯂꯤ ꯑꯅꯤꯗꯣ ꯆꯪꯁꯤꯜꯂꯛꯁꯦ ꯑꯉꯥꯡ ꯁꯪꯒꯣꯝ ꯄꯤꯊꯛꯍꯧꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩ ꯃꯍꯩ ꯁꯥꯜꯂꯛꯂꯤ ꯍꯥꯟꯅ ꯍꯦꯛ ꯁꯥꯟꯅꯅ ꯂꯩꯔꯤꯉꯩ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕꯗ ꯄꯨꯔꯛꯄ ꯑꯊꯨꯝ ꯑꯍꯥꯎ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯁꯤꯡ ꯑꯗꯨ ꯃꯅꯦꯝꯅ ꯈꯨꯠꯁꯤꯟꯅꯕꯒꯨꯝ ꯉꯁꯤꯁꯨ ꯍꯦꯛ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯗꯣ ꯂꯂꯩꯕꯤꯗ ꯄꯨꯂꯞ ꯄꯤꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯁꯤꯁꯤ ꯃꯧꯊꯣꯏꯕꯤ ꯄ꯭ꯔꯁꯥꯗꯤꯅꯤ
ꯂꯩꯃꯒꯤ ꯃꯧꯊꯣꯏꯕꯤ ꯍꯥꯏꯕ ꯋꯥꯗꯨꯗ ꯃꯌꯥꯝꯗ ꯂꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯤ ꯂꯂꯩꯕꯤꯁꯨ ꯏꯉꯛꯉꯛꯅ ꯂꯩꯃꯗ ꯌꯦꯡꯂꯛꯂꯤ ꯃꯄꯤ ꯔꯥꯖꯦꯅ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯏꯔꯤꯛ ꯈꯨꯝꯕꯁꯨ ꯁꯪꯒꯣꯝ ꯄꯤꯊꯛꯂꯕ ꯑꯉꯥꯡꯗꯣ ꯊꯣꯏꯕꯗ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯄꯨꯂꯞ ꯄꯤꯁꯜꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯂꯩꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯅꯤꯡꯉꯝꯗꯅ ꯒꯤꯠ ꯐꯝꯊꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯂꯤ ꯂꯂꯩꯕꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯚꯥꯞꯇꯨꯝ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯊꯕꯛ ꯍꯜꯂꯛꯂꯒ ꯏꯃꯧꯗ ꯄꯣꯠ ꯆꯩ ꯁꯤꯟꯅꯕꯗꯨꯗ ꯍꯦꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯥꯎꯗꯦꯗꯦ ꯃꯥꯁꯦ ꯑꯃꯗꯨꯃꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯍꯦꯛꯇ ꯄꯟꯊꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯃꯥꯁꯦ ꯀꯞꯄꯒ ꯃꯍꯧꯔꯛꯑꯅꯨꯀꯣ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯐꯠ ꯍꯥꯏꯔꯛꯂꯤ ꯍꯩꯄꯥꯗꯤꯕ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯩꯄꯥꯁꯦ ꯃꯤ ꯂꯩꯁꯦꯀꯣ ꯈꯤꯇꯪ ꯈꯜꯂꯣ ꯅꯆꯤꯟ ꯑꯆꯧꯕꯗꯣ ꯀꯅꯥꯒꯤ ꯃꯤ ꯀꯥꯏꯗꯒꯤ ꯃꯤ ꯏꯆꯜ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯏꯀꯥꯏꯗ ꯇꯧꯅꯨ ꯍꯔꯦ ꯏꯆꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯀꯩꯅꯣ ꯏꯃꯨꯡ ꯑꯣꯏꯔꯕꯅꯤ ꯀꯞꯂꯝꯕ ꯂꯩꯃꯗꯣ ꯃꯄꯤꯒ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯊꯣꯏꯕꯅ ꯍꯥꯏꯔꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ ꯃꯥꯅꯤ ꯑꯩꯈꯣꯏꯗꯕꯨ ꯂꯥꯛꯑꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯁꯤ ꯑꯣꯏꯗꯤ ꯈꯪꯉꯝꯃꯅꯤꯅꯦ ꯍꯩꯄꯥꯗꯅ ꯑꯩꯁꯦꯅꯦ ꯅꯣꯛꯑꯝꯕꯗꯒꯤ ꯑꯃꯨꯛ ꯈꯔ ꯏꯁꯧ ꯇꯧꯔꯛꯂꯤ ꯂꯩꯃꯗꯣ ꯍꯩ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯃꯁꯛ ꯑꯉꯥꯡꯗꯨꯒꯅꯦ ꯆꯥꯕꯣꯛꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯂꯤ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯑꯦꯟꯁꯥꯡꯅ ꯅꯪꯒꯤ ꯉꯝꯃꯔꯣꯏ ꯉꯁꯤ ꯅꯪ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯊꯣꯡꯉꯥꯏꯗꯤ ꯊꯣꯡꯉꯣ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯍꯦ ꯑꯉꯥꯡ ꯃꯅꯥ ꯄꯪꯒꯅꯤꯅꯦ ꯑꯩ ꯊꯣꯡꯉꯒꯦ ꯌꯥꯔꯤꯁꯦ ꯗꯥ ꯊꯣꯏꯕ ꯑꯩ ꯁꯨꯝꯂꯨꯔꯛꯀꯦ ꯇꯨꯝꯃꯦ ꯉꯥꯏꯍꯥꯛ ꯐꯝꯖꯔꯣ ꯌꯥꯅꯤ ꯑꯗꯨꯝ ꯄꯝꯃꯒꯦ ꯂꯂꯩꯕꯤꯌꯥ ꯐꯝꯃꯨꯀꯣ ꯇꯤꯚꯤ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯏꯃꯥꯁꯦ ꯐꯤ ꯍꯣꯡꯉꯛꯈꯤꯒꯦ ꯍꯣꯏ ꯏꯃꯥꯁꯦ ꯂꯩꯃꯁꯨ ꯐꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯊꯣꯏꯕꯁꯨ ꯃꯥꯅ ꯑꯣꯏꯅ ꯉꯥꯡꯗꯣ ꯁꯝꯕ ꯆꯪꯈ꯭ꯔꯦ ꯂꯂꯩꯕꯤꯒ ꯄ꯭ꯔꯦꯝꯒꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯩꯃꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯇꯤꯚꯤ ꯀꯥꯟꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯑꯉꯥꯡꯗꯣ ꯁꯨꯝꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯖꯤꯜꯂꯛꯂꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯑꯗꯨꯒ ꯄ꯭ꯔꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯏꯕ ꯍꯧꯔꯛꯂꯤ ꯅꯪꯅ ꯇꯤꯚꯤ ꯉꯥꯎꯕꯁꯤ ꯉꯥꯎꯏꯅꯦ ꯑꯃꯅ ꯌꯦꯡꯉꯤ ꯌꯥꯎꯏ ꯑꯃꯅ ꯌꯦꯡꯉꯤ ꯉꯥꯎꯏ ꯑꯂꯨꯒꯤ ꯃꯊꯦꯜ ꯑꯣꯏ ꯇꯧꯔꯗꯅ ꯏꯕꯣ ꯅꯪ ꯑꯃ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯑꯂꯨꯒꯤ ꯃꯊꯦꯜꯗꯤ ꯅꯪꯅꯤꯅꯦ ꯁꯛꯇ ꯏꯁꯨꯝꯗꯨꯒ ꯌꯥꯝ ꯌꯦꯡꯒꯦ ꯆꯠꯂꯣ ꯌꯦꯡꯕꯤꯌꯣ ꯁ꯭ꯋꯥꯏꯒꯤꯗꯤ ꯄꯥꯔꯇꯣꯟꯁꯨ ꯊꯥꯈꯤꯗꯦ ꯍꯧꯔꯛꯂꯤ ꯃꯕꯥꯅꯤꯒꯤ ꯈꯗꯥꯡꯗꯣ ꯂꯂꯩꯕꯤꯗꯤ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯏꯉꯛꯉꯛꯅ ꯃꯤ ꯂꯩꯇꯦꯒ ꯈꯪꯕ ꯅꯠꯇꯦ ꯉꯥꯡꯕꯨ ꯉꯥꯡꯈ꯭ꯔꯕꯗꯤ ꯑꯉꯝ ꯇꯥꯟꯅꯕꯤꯅꯤ ꯍꯦꯛꯇ ꯑꯃꯅ ꯉꯝꯗ ꯌꯥꯗꯦ ꯃꯇꯥꯒꯣ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯀꯅꯥ ꯎꯔꯨꯕꯗꯩꯅꯣ ꯄꯤꯁꯨꯝ ꯁꯝꯅꯩ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯀꯣꯏꯈꯥꯛ ꯂꯥꯈꯥꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯏꯕꯣ ꯎꯕꯗ ꯋꯥꯔꯦ ꯍꯥꯏꯁꯤꯅꯤ ꯁꯤꯒꯨꯝꯕꯁꯦ ꯅꯪ ꯐꯪꯖꯕ꯭ꯔꯣ ꯁꯤꯅꯤ ꯅꯩꯕ ꯍꯥꯏꯁꯦ ꯉꯥꯔꯤ ꯐꯨꯃꯥꯏ ꯃꯥꯟꯕꯁꯤꯗꯤ ꯑꯩꯅ ꯉꯥꯔꯤ ꯐꯨꯃꯥꯏ ꯃꯥꯜꯂꯗꯤ ꯅꯪꯗꯤ ꯐꯖꯔꯝꯃꯅꯤꯅꯦ ꯒꯥꯔꯤ ꯇꯥꯌꯔꯗ ꯊꯥꯡ ꯃꯅꯝꯅ ꯌꯥꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯑꯅꯨ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ ꯑꯗꯥꯏꯗ ꯑꯗꯨꯅ ꯑꯄꯪꯕ ꯅꯪ ꯐꯖꯅ ꯍꯧꯔꯦꯅꯦ ꯑꯩꯅꯅꯦꯀꯣ ꯌꯦꯡꯂꯤ ꯅꯨꯄꯤꯗꯨꯕꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯒ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ ꯑꯩꯅꯅꯦꯀꯣ ꯀꯩꯗꯧꯔꯕ ꯊꯣꯏꯕ ꯍꯥꯎ ꯍꯩꯄꯥꯁꯦ ꯊꯨꯝ ꯌꯥꯛꯄꯤ ꯃꯥꯟꯕꯁꯤꯗꯤ ꯍꯩ ꯀꯧꯇꯥ ꯀꯣꯄꯥ ꯆꯐꯨ ꯑꯀꯥꯏꯕꯧ ꯆꯐꯨ ꯑꯀꯥꯏꯕꯗꯨꯅ ꯈꯦꯠꯄꯗꯣ ꯊꯨꯞꯄꯦ ꯍꯥꯏꯗꯨꯁꯨꯅꯦ ꯈꯪꯕ ꯐꯩꯀꯣ ꯆꯐꯨ ꯑꯀꯣꯞꯄꯗꯨꯅ ꯂꯪꯉꯛꯄꯗꯅꯦ ꯅꯀꯣꯛꯇꯨ ꯀꯩꯅꯤꯡꯉꯥꯏ ꯂꯩꯔꯣ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤ ꯊꯣꯏꯕꯗꯨ ꯇꯤꯛꯈꯠꯇꯅꯒ ꯅꯣꯛꯊꯔꯛꯂꯤ ꯃꯁꯥꯅ ꯌꯥꯖꯔ ꯃꯥꯜꯂꯦꯅꯦ ꯀꯧꯇꯥ ꯀꯣꯞꯄ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯊꯣꯏꯕ ꯅꯪ ꯆꯤꯟꯁꯦ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯩꯅꯗꯦꯗ ꯍꯨꯟꯖꯤꯜꯂꯤꯈꯩ ꯍꯨꯟꯗꯣꯔꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯥꯎꯍꯟꯕꯤ ꯑꯣꯏꯌꯨ ꯏꯕꯨꯡꯉꯣ ꯌꯥꯝ ꯁꯦꯠꯅꯤ ꯍꯦꯔꯥ ꯍꯨꯟꯖꯤꯜꯂꯤꯈꯩ ꯍꯨꯟꯗꯣꯔꯛꯑꯗꯤ ꯍꯥꯏꯅꯣ ꯍꯨꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯍꯨꯟꯗꯣꯔꯛꯑꯣꯏꯀꯣ ꯍꯨꯟꯖꯤꯜꯂꯛꯏꯕ ꯅꯪꯅꯤ ꯈꯥꯃꯦꯟ ꯌꯣꯟꯗꯣꯏꯗꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯗꯣꯏꯕ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯝꯇꯅ ꯍꯥꯟꯅ ꯍꯨꯟꯖꯤꯟꯗꯕꯅꯦ ꯅꯁꯥꯅ ꯈꯪꯉꯨ ꯂꯨꯄꯥ 10 ꯂꯨꯄꯥ 30 ꯀꯦꯖꯤꯗ 10 30 90 ꯍꯥꯏꯅ ꯂꯥꯎꯔꯤꯗꯨꯕꯨ ꯍꯨꯟꯖꯤꯜꯂꯤꯅꯦ ꯈꯪꯉꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯍꯨꯟꯖꯤꯟꯗꯦ ꯍꯥꯏꯒꯦꯔꯣ ꯇꯨ ꯑꯁꯤꯗꯕꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯄꯣꯠ ꯌꯣꯜꯂꯨ ꯍꯥꯏꯕꯁꯤꯗ ꯀꯩ ꯀꯥꯏꯒꯦꯕ ꯆꯥꯅꯕ ꯁꯤꯟꯐꯝꯅꯤ ꯍꯥꯏꯕꯁꯤꯗ ꯊꯣꯏꯕꯗꯨ ꯈꯪꯁꯥꯎꯒ ꯁꯥꯎꯒꯠꯂꯛꯂꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯅꯥ ꯂꯩꯒ ꯌꯦꯡꯉꯨꯕ ꯅꯠꯇꯦ ꯑꯅꯤꯗꯣ ꯄ꯭ꯔꯦꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗ ꯂꯂꯩꯕꯤꯅ ꯃꯣꯏ ꯑꯅꯤꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯁꯠꯀ ꯍꯥꯏꯔꯛꯂꯤ ꯊꯣꯏꯕ ꯏꯆꯜꯁꯦ ꯉꯥꯎꯗꯣꯔꯦ ꯅꯪ ꯌꯦꯡꯕꯗ ꯑꯩ ꯌꯦꯡꯕꯗ ꯀꯥꯏ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯅꯪꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯉꯁꯥꯏꯗꯩ ꯉꯥꯡꯅꯩꯁꯦ ꯍꯣꯏ ꯌꯥꯔꯦ ꯏꯕꯥꯅꯤ ꯌꯦꯡꯕꯗ ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯄꯤꯁꯨꯝꯗꯨꯒꯥꯕ ꯊꯣꯏꯕꯗꯨ ꯁꯥꯎꯔꯪꯅꯅꯒ ꯈꯨꯝꯂꯛꯂꯤ ꯅꯪ ꯅꯪꯒꯤ ꯄꯤꯁꯨꯝꯁꯦ ꯁꯥꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯔꯦ ꯅꯆꯥꯗ ꯆꯨꯔꯨꯡꯉꯣ ꯅꯪꯅ ꯆꯨꯔꯨꯡꯉꯣ ꯅꯪ
Premdi thawanga sabi banate nokfe tum torakli. Hoi hoi. Churungage. Adu nangdi lengtokroba aina ngeng nungdremi. Lalai bida foton sendana mak hairakli. Icha asimi singawarbani maga manarunuko nabung chatle he. Angak palak today nokfe ka tawrakli lalai bido. Ngasai prem na haiba so haibani ngarang di kaya bu khanjalode. Thoibagi pisam do samnai makardongna makoido maso Charlie Chaplin dongna khakli. Habjik mana lokli do so thoibana hairakwa waga du kinate. Thoibagi masak mawang do bada nokli bani. Prem da haifet kudombi gado sungnamai kai bu taram laga thokre thoiba so. Prem sang hak TV ngam nangka brozena kawagtana thoki. Minute kun mugdo mathanta tumin phamdana lairi la laibe. Ngayak sam lairi ngai do da iri komba do makadu kum tharakli. Sathiwa male hek yeng bada mi ataina tinaba nungai frank oi jok dogale hainari bani. Ado bala laibi na di pura opposite ni khali base. Ngasai eglang pada ki thengnaraba duda kagu phawo kawram da badu dagini ayamba ki beso aduga amana thoibaga premga yengnarurabadi mani itong tongali. Matawa ma tungan masaklo na mauri. Wahang dog yawrukde prap junction duna nokfet fau torokta manang tuda git famchilakle. Gaming kauge. Kangai hairakli wa duda lalain bidu kangpre kangi. Ngahag wakal amada layru ramali gyan tarak pada manag nang napamdana layram baduda ik antang na kolekli. Oh, ay bura. Hoy. Lalay bigaw ya sir. Ichalinang nakiyan. Handag titap naga kumlekli. Anini sir. Angang girum daw dongana layban. Nang nang girum da janga aga angang sumatala so kwa ngami girum daw dongana layban. Alo dum sambiyo. Hoy sir. Chakti charaba. Chara sir. Sir kaugan hainade. Hoy sir. Maruluk thajay respect daw jare. Hanjan kauduna lay baduda handak dinupado nokfet ka tawragli. Madam kuina nokfet tawni nok ni haiba kawar banupado ngasidi lalaybi ka ipangpang mamatang duda nokfet ka taw jaragli. Ihe. Lalaybi susoy baduda sat marigado mayana nga chiksan na hairagli. Kawra haibani. Sorry. Angang daw pazana senabiyo ko. Koingan mana school to trifawdi kara senabiyo. Yani ko. Karino ngasidi. Mama na ngarang karalak na kibadunara gyan gado panataramli. Majagi kanda na waga haiba hauragli. Hoy sir. Hainade haiba. Hoy. Amok sunokfet kita ragli no pado aduga yamna lem hawgat ke. Lalay bisa haifetang hawgalagli ba no pado da yang kalagli. Ado di famawgo ko. Tabog dyan haba amok. Nokfet ka daw silam doon na tokre na pado. Lalay bisa man hing toki baga sora jowa magyanta na sangahan tarag doon na murum salawri. Yam kahe na sati ba di mande da. Ngasay dagi lum doon na yeng libi mamado so iri ko man na kolom da lang pa doon da rap jinsin ke.